Khul Ngakpa Hatpa amadi phaba yaningde, Khul Ngakpa Hatpada chennaba, Police Commando Thabaktagi Louthokkadabani amadi Thoubal District SP khudakta transfer Tougadabani haibana chingba, tonganba demands talladuna, ngasi, Apunba Meira Paibi Takyel Kolom Leikai amadi YPC Club na wakat meepham chathakhre, wakat meepham aduga mari lainana Apunba Meira Paibi ki President Ahibam Purnima sina hai Leibaki hauji oidi fibam asida chingkhong chingyada miyamgi thawai ngak seliba Khul Ngakpa sing hatpa tuppa phaba punbagi thabak chatharakpa ase mama oibi singna kaidownungda yaba ngamloi Thoubal salungfamdagi Police na fakiba Khul Ngakpa taruk khudakta condition amata yaudana thadorakkadabani matungda asigumba thawong ase Khul Ngakpa singi mathakta chatharakpa yaroi Khul Ngakpa icha singi damak mama oibi singna khongpham chetna lepli haina mahakna makha tana fongdorakli Jingda manda khunga iba hawai chira ju yare hadana icha thangomna khunga kana leiraga leibaki maikaidagi icha jinje phabiba pundiba hatopuga tawbaje micham manga khunga pa manga phagi baje athuban tamda karigumba condition amata yaudana thadokiro matungda sumba thawdokse amo anna thoktanaba leibaki mapa oiba icha jinna inaujina Jajinjigi tumgi oigadaba phibamje masi ngakna chapiyu haidana koi dana phamjabani aduga haliba Khul Ngakpa angang manga pharaga ama halibaje ahatpa mi singdo adugi mathakta karigumba action khara laukhatpinabagi damakta akoi dana phamjabani akoina leiribaje icha Khul Ngakpa singdina lejingloyada thawai ka thoknai siraju yare ima lebaki damakta dana achukwana tawrakanjida moina chana potongna karimo khangdana akoi ngamabani hadana tawbagi thabakse matungda tawbigano haidana akoi sigi damakta hanana riyasi kuthangda haijeri